Taranithoi Shuba Manipur Legislative Assembly Election Phase Anirak Thokna Lakliba Tang Kunipan amasung March manga da pangthoklagani. Ahanba phase da Assembly Constituency Kuntranipan da aduga Anishuba phase da na Assembly Constituency Kunithoi da vote thadanagani. Ahanba phase da vote thadanaga da Assembly Constituency singadudi Imphal West ki Shakmai Thangoiban Uripok Sagolban Kaishamthong Singjamai Langthaban Wangoi Mayang Imphal Nauria Pakhang Lakpa Patchoi Lamsang amasung Konthogjam Imphal East ki Khundrakpam Haingang Khurai Kairau Lamlai Yai School Wangkhai Andro Thongju amasung Khetrigrau Bishnupur District ki Nambol Oinam Bishnupur Moirang Kumbi amasung Thanga Kangpopi District ki Saikul Kangpopi amasung Saitu Surasanpur Pherzol District ki Tifaimuk Thanlon Henglep Surasanpur Saikot amadi Singhatni Adugani Shuba phase the bot Thadanagadaba Assembly Constituency Singna Thaubalam Sungkaksing District ki Lilong Thaubal Wangkhem Hairok Wangjing Tentha Khangabok Wabagai Kaksing Hyanglam amasung Sugunu Jiribam District ki Jiribam Chandel Tengnopal District ki Chandel amasung Tengnopal Ukhrul Kamjong District ki Fungyar Ukhrul amasung Chingai Senapati District ki Karong Mau amasung Tadubi amadi Tamenglong District ki Tamai Tamenglong amasung Nungbani Ahanba phase the vote thadanagadaba Assembly Constituency Kuntranipan gi voter masing nupi lakh taruk lising kunmari chamri niputaret amasung third gender cham humputra humdo yaungna lakh tara nithoi lising ani chamwa yankhaini aduga ani shuba phase the vote thadanagadaba Assembly Constituency kunithoi gi voter masingna nupi lakh mari lising kunmanga cham marputra nithoi amasung third gender kunthra manga yaungna lakh nipal lising kunthra nithoi chamri tara tarukni Sahi asig January manga phongkiba final photo electoral rolls ki matung inna Assembly Constituency humpugi apunba voter masing ase lakh kun lising kunthra mari chamapun humputarukni masig manungda nupa voter masingna lakh mapal lising marpu manga chama taramapan nupi voter masingna lakh tara lising nepu mapan satruk kunthra mapan amasung third gender gi masingna chani nipan ni Apunba polling station masingna lising ani chamapan yankai mapan ni masigi manungda polling station lising masatre tara nipan na ahanba phase the vote thadanagadaba Assembly Constituency kunthra nipan gini aduga polling station lising chani nipu mathoina ani shuba phase the vote thadanagadaba Assembly Constituency kunithoi gini polling station masing khwaidagi yamna laigadabana Imphal West District ni district asida punna polling station chaunga kunthra laigani apunu polling station lising ani chamapun yankai mapan gi manungda Assembly Constituency manga Singjamai Thaubal Yai School Wangkhai amasung Sorachanpur gi polling station samri marphu taretta mathau tawgadaba poll personnel sing nupi ngakto oigadori Tang Kunipan the bot Thadanagadaba Assembly Constituency Kuntranipan Gimanungda Saikul Saikot amasung Sekmaida Mirep Nipan Khurai Oinam Surasanpur Henglep Thanlon Saitu amasung Kairau the Mirep Taruk Lamlai Yai School Kaishamthong Lamsang Konthokjam Kumbi amasung Khetrigauda Mirep Manga Singhat Khundrakpam Andro Wangkhai Uripok Singjamai Patchoi Langthaban amasung Nauria Pakhang Lakpada Mari Thongju Thangwiban Sagolban Wangoi Mayang Imphal Bishnupur Moirang Kangpokpi amasung Tipaimukta Mirep ahum amadi Haingang Nambol amasung Thangada Mirep ani punna Mirep Samahum putra humdoina lambat tongnari Mirep singasigi manungda nupi Mirep taramanga amasung Independent Mirep taranipan yauri Ani shuba phase ki oinadi Mirep kayana lambat tongnagaduri haiba haujimaki oina sabchaba khangma ngamdri Tang tara mari da pangthokkiba scrutiny da Mirep marputara mathoi gi Mirep che sing yakre Mirep se pisinbagi aroiba numit tang tara mathoi phawbuda Wangkhem da mi nipan Tengnupal da mi taret Kaksing da mi taruk Lilong Wabagai Fungyar Karong amasung Hyanglam da manga Hairok Singai Tadubi Thaubal Jiribam Tamai Khangabok Chandel amasung Tamenglong da mari Sugunu Wangjing Tentha Ukhrul amasung Mauda ahum amadi Nungba da ani punna mi marputara tarukna Mirep oinaba Mirep che pisinkhibani Mirep che handokpagi aroiba matam hayeng tang tara tarukni Assembly Constituency kunithoi asida lamba tongnagadaba Mirep singi chap chama masing hayeng nungtil khangani Lising Matsamapon Humputra Nitoigi January Kunmathoida Manipur Namapung Phaba State Oikraba Matungda Hojik Phawbuda Assembly Election Taramathoirak Pangthokre Handak Pangthokadoriba Asina Taranithoirak Subani Election Khurimakta Thengnaduna Laklibasi Ariba Kaya Halaktaba Aduga Anobu Kaya Karakpasini Minister Oina Election Lepad Karaktaba Kaya Su Yaukre Sitting MLA Singi Manungdagi Saruk Ahum Thokpagi Ani Hen Halaktaba Su Yaukidaba Natte English Matsamapon Marputara Mangagi February 3 Pangthokkiba Taruk Suba Manipur Legislative Assembly Election Constituency Nipu Nithoi Romda Ariba Sing reject Torga Anoba Sing Tagalaki Matung Tarakpada English Ani the Pangthokkiba Tare Suba Manipur Assembly Election da Constituency Kunthra Mathoi Romda English Ani the Pangthokkiba Nipan Suba Manipur Assembly Election da Constituency Nipu Humdoi Romda
ꯏꯪ ꯂꯤꯁꯤꯡ ꯑꯅꯤ ꯇꯔꯦꯠꯇ ꯄꯥꯡꯊꯣꯛꯈꯤꯕ ꯃꯥꯄꯟ ꯁꯨꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟꯗ ꯀꯣꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤ 63 ꯑꯃꯁꯨꯡ ꯏꯪ ꯂꯤꯁꯤꯡ ꯑꯅꯤ ꯇꯔꯥꯅꯤꯊꯣꯏꯗ ꯄꯥꯡꯊꯣꯛꯈꯤꯕ 10 ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟꯗ ꯀꯣꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤ 19ꯗ ꯑꯔꯤꯕꯁꯤꯡ ꯍꯥꯏꯕꯗꯤ ꯁꯤꯇꯤꯡ MLAꯁꯤꯡ ꯔꯤꯖꯦꯛ ꯇꯧꯔꯒ ꯑꯅꯧꯕꯁꯤꯡ ꯊꯥꯒꯠꯅꯔꯛꯈꯤ इलेक्शन अदुदा कांग्रेस न ममांग दा अमुक्त ओइखिद्रिबा मोंगदा निफुनिथोय कादुना चावना माइ पाख्रबसु कांग्रेस के सिटिंग MLA कया अमदि अमुक हलखिदे हौखिबा इंग लिसिंग अनि तरा तरेत पांगथोखिबा 13 सुबा मणिपुर लेजिस्लेटिव असेंबली इलेक्शन दसु तोंगान तोंगान असेंबली कॉन्स्टिट्यूएंसी 19 दा हन्न थागत नरखिदे इलेक्शन अदुदा कैंडिडेट ओइखिबसिंग मनुंगदा 58 दी ममांग जनरल इलेक्शन दा अमसुंग बाई इलेक्शन दा कादुना सिटिंग MLA ओइखिबा ngaktani अदुबु मखोइगी मनुंगदगी 19 दी कारखिदे कारखिदबसिंग मनुंगदा मिनिस्टर ओइबा अहुमसु यावखि असेंबली इलेक्शन खुदिमक्ता अरिबसिंग रिजेक्ट तौरगा अनौबसिंग थागतनरक्लेबसि अरिबसिंग मियामना यानरक्तबदगी अमसुंग पामनरक्तबदगी हाइबा याई हंदकी 12 सुबा मणिपुर लेजिस्लेटिव असेंबली इलेक्शन असिदसु अरिबा कया हाइबदि सिटिंग MLA कया हलक्तबा यारी करम कॉन्स्टिट्यूएंसी दा वोटरसिंगना अरिबसिंग रिजेक्ट तौरगा अनौबसिंग थागतनरक्पगे हाइबदुदि लाक्लिबा मार्च तांग 10 दा खंगनी